Ministerial team na Howland Faida Myanmar refugee camp sananaba lam yengkhre. Myanmar MP ama Howland Faida changjapam lawduna leiramlei. Lainga ki thoksil thagalak le. Myanmar da military na kumsing 2021 ge February amadage. Laingak paisin ki bamatung misi mina yauba chauba irang thoktuna laklei. Maduna maram oiraga Myanmar romdagi yumthang nariba Manipur da miyoi kaya chansilakhre. Chansilakraba miyoi sing adu mafam chana thamnanaba cabinet subcommittee ama semki bamatung ngarang ministerial team maduna Tengnopal ge Howland Fai khulda chatuna refugee camp sananaba mafam sing yengsinkhre. Khungang adu da hojik Myanmar dagi chansilaktuna changjapam lawriba miyoi kaya ga su unaduna wari sanakhre. Manipur laingakna temporary shelter home ama Sanaba Tribal Affairs and Hills Minister Letpau Hawkim na lusingba team ama mafam aduda satkhibanei. Team aduda Education Minister T.S. Basantang, Water Resource Minister Awangbaw Niumay, Manipur Police ki makok thongba official sing amade, Tengnopal District Administration ki makok thongba official sing. Kaya su saruk yakhe Myanmar dagi lanjelakpa miyoi sing gi marakta Myanmar gi MP Thangsai Hawkip yaure. MP Thangsai Hawkip na ministerial team da phongdorokhibada Manipur laingang na lanjenaragliba Myanmar machasing gi leifam chafam thambigani tabada harauba phawe. Mafam asida lanjena duna leiriba se permanent oina khunda leitanaba lakpa natte. Myanmar da hojik thokliba irang ase nemthakibaga makhoi amugan na maramdamda hanjakhige. Amangda Manipur Police na moredagi fajankiba Myanmar macha marfu adubusu thadokpiduna nauna hangadoriba kem aduda thambinaba ministerial team da haijakhe. Kem aduda leiringai matamda saktaksena chingba pibiduna chathok chasin tauba amade thabak suba yahanbina basu haijakhe. Manipur laingang na paikhaliba thoksil asida apenba phawi haina su phongdorokhe. Ngasigi yangsin khongsatka mari leinena ministerial Letpau Hawkim na hai Myanmar dagi lanjelakhiba sing miyoibagi minungsi yangduna makoibu matam khargi oina thamnaba Manipur laingang na lokholakpa khongthang nei. Hairiba khongthang ase matam chupagi natte makoibu Manipur laingang na refugee ni haina khangdoknaba biometric sizinaduna saktak chen singba amamam piduna niyam amagi makhada makoibu thamganei. Hayeng makoigi leibak Myanmar na irang loikraba matung makoi amuk maramdamda halankhigani haina phongdokpaga loinana hairiba temporary shelter home ase hayengdagi saba haunanaba mari lainaba singda pauktak pikhre. Lanjenaragliba Myanmar gi miyoi sing yumyumda bara lauraga thamba yauraga de refugee camp asida lainaba haikhi amade makhata na yumbu singna naronda thamlamba thoklaga de yumbu yauna phagat paphauba yaurakani haikhe. Border da section thaurangi thabak kangkhathanikre. Myanmar da hojik thokliba arm conflict amasung tha asigi kunmari da Indo Myanmar border ge border pillar number 81 gi mayada Myanmar army na PDF ki kemama air strike chathaduna misi mina thokiba thogdoka mari leinana Indo Myanmar border paring da security ki section thaurang hanadagi hena kangkhathanikre. Border paring da Assam Rifles khaktanatana police IRB amasung MR gi patrolling kangkhathanikre. Bom ni pakhanaru re ngarang ayuk pung 3 minute kunthra rom tabada Bishnupur district ki Nambol police station ki manung chana leiba Bamdiar machil manau chingge maning thangba sarukta leiba water supply scheme ge maning thangba ching kakhat kibagi sarukta leiba gate nifugo humdoi Red Army uprising day haina thaba banner ama thetlam lei loina hairiba banner adugi manakta nungsak amasung check sing na yomsilaga angangba machu ge box ama leiramba thengnabadage miyamna bom ni haina kinaduna jaga adu da kanamata chathok chasin tawna khidrai adubu police ki bomb expert sing na laktuna check tawbada bom ni haina singnariba posak adu khongup hapa box amada phenyl bottle ama haplaga yauramba thengna ki haire